ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯔꯛ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯃꯥꯏ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯝꯂꯕ ꯃꯇꯨꯡꯗ ꯕꯤꯕꯥꯔꯦꯜꯒꯤ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯍꯩꯗꯣꯛꯇꯨꯅ ꯋꯥꯏ ꯄꯥꯛꯅ ꯇꯩꯔꯒ ꯊꯝꯂꯤꯕ ꯑꯃꯨꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃ ꯐꯥꯎꯒꯠꯂꯛꯂꯦ. ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯃꯇꯝ ꯑꯗꯨꯗ ꯃꯆꯤꯟ ꯇꯨꯝꯕ ꯑꯃ ꯐꯥꯎꯒꯠꯂꯛꯄꯗꯨ ꯎꯔꯒ ꯕꯤꯕꯥꯔꯦꯜ ꯅꯣꯛꯂꯒ ꯆꯨꯝꯂꯦ ꯃꯁꯤ ꯑꯣꯏꯔꯗꯤ ꯆꯨꯝꯂꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯅꯨꯡꯁꯤꯠꯁꯅ ꯆꯦꯞꯊꯔꯒ ꯕꯤꯕꯥꯔꯦꯜꯗ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯌꯦꯡꯂꯛꯏ. ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜꯅ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯒꯗꯕꯗꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯣꯡꯉꯨ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯗ ꯌꯦꯡꯉꯛꯀꯅꯨꯀꯣ, ꯃꯄꯥꯟꯗ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯠꯁꯅ ꯂꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯊꯦꯡꯉꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯕꯤꯕꯥꯔꯦꯜꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ ꯈꯪꯕꯗꯒꯤ ꯕꯤꯕꯥꯔꯦꯜ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯂꯝꯌꯥꯏ ꯑꯗꯣ ꯃꯩ ꯃꯨꯊꯠꯈ꯭ꯔꯦ. ꯆꯥꯛꯈꯨꯝꯗꯨ ꯈꯛꯇꯗꯃꯛ ꯊꯥꯜꯂꯤ. ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯗꯣꯡ ꯗꯣꯡ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯤꯜꯂꯒ ꯏꯇꯩꯃ ꯅꯨꯡꯁꯤꯠꯁꯅꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ. ꯕꯤꯕꯥꯔꯦꯜꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯀꯧꯔꯛꯂꯤꯕ ꯑꯁꯤꯒ ꯃꯄꯥ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯣꯛ ꯍꯦꯛ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ. ꯅꯨꯡꯁꯤꯠꯁꯅꯥ ꯐꯔꯛ ꯊꯣꯔꯛꯂꯒ ꯂꯥꯡꯒꯅꯨ ꯑꯩ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯅꯨꯡꯁꯤꯠꯁꯅꯥ ꯌꯨꯝꯖꯥꯎꯗꯒꯤ ꯍꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯏꯇꯩꯃꯒꯤ ꯌꯨꯝꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯃꯈꯣꯟ ꯇꯥꯕ ꯑꯗꯨꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯏꯇꯩꯃ ꯍꯣꯏꯗ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ. ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯠꯁꯅꯥꯅ ꯑꯗꯨꯗꯤ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯗꯤ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ, ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯏꯇꯩꯃ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯥꯏꯍꯥꯛ ꯉꯥꯏꯖꯔꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯠꯁꯅꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯣꯏ ꯉꯥꯏꯔꯝꯃꯣ ꯑꯩ ꯂꯣꯏꯁꯨ ꯂꯣꯏꯗꯣꯔꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯥꯔꯦꯜꯅ ꯌꯥꯔꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯁꯣꯔꯤꯒꯤ ꯃꯇꯣꯟ ꯑꯗꯨꯅ ꯖꯒꯣꯔ ꯑꯃ ꯌꯦꯛꯂꯛꯂꯤ. ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯒꯣꯔ ꯑꯗꯨ ꯌꯦꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯡꯁꯤꯠꯁꯅꯥꯗ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯈꯤ. ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯅꯥꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯗꯣꯛꯈꯤ. ꯂꯝꯌꯥꯏ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜꯅ ꯌꯦꯛꯈꯤꯕ ꯖꯒꯣꯔ ꯑꯗꯨꯒꯤ ꯃꯌꯥꯏꯗꯨꯃꯛꯇꯗ ꯃꯍꯥꯛ ꯂꯦꯞꯂꯒ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯂꯛꯏ. ꯌꯨꯝꯒꯤ ꯌꯨꯝꯖꯥꯎ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯔꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯦ. ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯡꯁꯤꯠꯁꯅꯥ ꯊꯣꯡ ꯁꯠ ꯂꯣꯟꯁꯤꯜꯂꯤ. ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯠꯁꯅꯥꯅ ꯃꯊꯪ ꯂꯥꯛꯁꯅꯨ ꯑꯩꯅ ꯇꯧꯒꯦ ꯈꯪꯅꯤ ꯍꯥꯏ. ꯑꯗꯨꯗ ꯕꯤꯕꯥꯔꯦꯜꯅ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯨꯔꯕꯗꯤ ꯋꯥ ꯂꯥꯎꯅꯔꯛꯀꯅꯤ, ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯈꯤꯗꯧꯔꯤꯕꯅꯤ. ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯨ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯒꯤ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯈꯤꯗ꯭ꯔꯤꯕ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯝꯇ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯎꯍꯟꯈꯤꯕꯗꯒꯤ ꯆꯠꯈ꯭ꯔꯤꯕꯅꯤ. ꯃꯈꯣꯏꯁꯨ ꯆꯤꯡꯅꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯛꯀꯗꯧꯔꯤ. ꯃꯈꯣꯏꯒ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯗꯨꯅ ꯈꯟꯅꯕ ꯌꯥꯗꯦ. ꯋꯥꯊꯣꯛ ꯑꯁꯤ ꯆꯥꯎꯊꯣꯛꯍꯟꯕ ꯌꯥꯗꯦ. ꯀꯔꯤ ꯃꯔꯝꯒꯤ ꯈꯟꯅꯔꯤꯕꯅꯣ ꯍꯪꯉꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯕꯤꯕꯥꯔꯦꯜ ꯂꯩꯕ ꯃꯥꯜꯂꯦꯒ ꯍꯥꯏꯖꯤꯜꯂꯛꯂꯕꯗꯤ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯃꯈꯩ ꯂꯥꯛꯂꯒ ꯁꯪꯒꯦ ꯀꯥꯏꯅ ꯇꯧꯈꯠꯂꯣꯅꯦ. ꯀꯔꯤꯅꯣꯅꯦ ꯇꯧꯒꯗꯧꯔꯤꯕꯗꯨꯕꯣ? ꯑꯗꯨꯅ ꯃꯈꯣꯏꯒ ꯅꯤꯡꯉꯥꯏ ꯁꯪꯗꯅꯕ ꯌꯥꯗꯦ. ꯊꯦꯝꯃꯒ ꯊꯥꯗꯣꯛꯈꯤꯒꯗꯕꯅꯤꯀꯣ. ꯑꯁꯨꯝꯅ ꯕꯤꯕꯥꯔꯦꯜ ꯑꯃꯗꯤ ꯅꯨꯡꯁꯤꯠꯁꯅꯥ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯅꯈꯤ. ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯕꯥꯔꯦꯜꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯕ ꯃꯈꯣꯏ ꯅꯤꯄꯥ ꯃꯆꯥꯁꯤꯡ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ. ꯀꯔꯤꯅꯣꯗ ꯍꯧꯒ ꯅꯠꯇ꯭ꯔꯣ ꯕꯤꯕꯥꯔꯦꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯗꯨꯕꯣ? ꯅꯠꯇꯦꯅꯦ ꯇꯝꯅꯔꯤꯕ꯭ꯔꯥ ꯒꯥꯏꯗꯨꯔꯣ? ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯠꯁꯅꯥꯁꯤ ꯂꯩꯀꯥꯏꯒꯤ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯗꯁꯨ ꯌꯥꯎꯗꯦ, ꯑꯗꯨꯒ ꯁꯅꯥ ꯀꯠꯄꯗꯁꯨ ꯌꯥꯎꯗꯦ. ꯃꯥꯒꯤꯁꯤꯕꯨ ꯃꯥꯏꯕ ꯕꯤꯕꯥꯔꯦꯜꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯒ ꯇꯝꯍꯧꯔꯦ ꯍꯥꯏꯔꯒ ꯅꯠꯇꯦ ꯃꯥꯏ ꯅꯨꯄꯥꯒꯤ ꯊꯋꯥꯏꯗꯨ ꯀꯧꯊꯣꯛꯂꯒ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯣ? ꯂꯩꯀꯥꯏꯒꯤꯁꯤꯗ ꯇꯧꯔꯤꯕꯁꯤ ꯕꯤꯕꯥꯔꯦꯜ ꯑꯣꯏꯔꯝꯗꯗꯅꯅꯦ ꯅꯨꯡꯁꯤꯠꯁꯅꯥ ꯑꯣꯏꯔꯝꯅꯤꯀꯣ. ꯇꯞꯅ ꯉꯥꯡꯉꯨꯅꯦꯗꯣ. ꯍꯌꯦꯡꯅꯦ ꯂꯨꯝꯃꯒ ꯇꯥꯁꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ. ꯑꯁꯨꯝꯅ ꯕꯤꯕꯥꯔꯦꯜꯒꯤ ꯏꯃꯨꯡꯗ ꯆꯪꯂꯝꯕ ꯃꯈꯣꯏ ꯅꯤꯄꯥ ꯅꯍꯥꯁꯤꯡ ꯑꯗꯣ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯇꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯀꯔꯤꯅꯣꯝ ꯎꯕꯗꯒꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ.
Matam aduda mamanabasing aduna karino haiduna makoisu ingangang leithorokpadadi nongmador mathakta amuba matum ama maiku chabul ama uru ungduna pibarelgi yumgi yanglen mathakta pairaga leiribadu uri madu hek urubata makoising ado pibarel do kainoma tawba mali mahak ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯂꯪꯊꯈ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯥꯛꯂꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯠꯅꯩꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯤꯕꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯅꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯌꯥꯟꯕꯒꯨꯝ ꯌꯥꯟꯕꯗꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯇꯨꯁꯜꯂꯤ ꯑꯗꯨꯒ ꯃꯀꯣꯛꯁꯤꯡ ꯑꯗꯨꯅ ꯊꯣꯡꯒꯤ ꯍꯨꯃꯥꯏ ꯑꯗꯨꯗ ꯗꯣꯝ ꯌꯩꯁꯟꯗꯨꯅ ꯃꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯇꯨꯈꯤ ꯍꯥꯏꯔꯤꯕꯁꯤ ꯌꯨꯝ ꯑꯃꯗ ꯄꯨꯂꯞ ꯆꯦꯟꯁꯤꯟꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯌꯨꯝꯗ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯊꯣꯡꯗ ꯑꯗꯨꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯌꯩꯁꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯕꯗꯨꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯔꯗꯨꯅ ꯊꯣꯡ ꯄꯔꯞ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏꯀꯠꯅꯔꯤ ꯃꯥꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯁꯤꯡꯗꯣ ꯆꯩꯅꯥ ꯑꯃꯠꯇ ꯈꯪꯈꯤꯗꯕꯒꯨꯝ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗꯕꯒꯨꯝ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯖꯤꯜꯂꯒ ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯊꯔꯣ ꯑꯣꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯂꯥꯏꯀꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯑꯉꯥꯎꯕ ꯁꯤꯕꯒꯨꯝ ꯀꯩꯗꯧꯔꯒꯦ ꯍꯪꯖꯤꯜꯂꯛꯑꯦꯅꯦ ꯃꯇꯝ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯤꯜꯗꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯩꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯈꯨꯗꯤ ꯊꯤꯖꯤꯟꯕꯗꯨꯗ ꯇꯨꯁꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯍꯩ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯅꯈꯣꯏꯕꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯣ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄꯁꯤ ꯅꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤꯅ ꯏꯂꯧ ꯂꯧꯗꯦꯅꯦ ꯆꯪꯉꯨ ꯏꯃꯨꯡꯗ ꯆꯪꯉꯨ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯇꯥꯟꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯤꯚꯥꯔꯦꯜ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯞ ꯆꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯚꯥꯔꯦꯜꯅ ꯃꯥꯅ ꯉꯁꯥꯏ ꯂꯝꯌꯥꯏꯗ ꯑꯃꯨꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃ ꯂꯤꯈꯠꯍꯟꯈꯤꯕꯗꯣ ꯃꯄꯨꯡ ꯐꯥꯅ ꯂꯤꯈꯠꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯂꯤꯈꯠꯂꯤꯕꯗꯨ ꯃꯆꯤꯟ ꯑꯗꯣ ꯑꯝꯕꯥꯜꯅ ꯄꯣꯝꯂꯤꯉꯩꯒꯤ ꯑꯗꯨꯒꯨꯝꯅ ꯄꯨꯝꯕꯨꯝ ꯇꯥꯔꯒ ꯃꯆꯤꯟ ꯇꯨꯝꯃꯤ ꯑꯗꯨꯒ ꯃꯈꯣꯛ ꯑꯗꯨꯁꯨ ꯆꯥꯎꯔꯞ ꯇꯧꯏ ꯑꯗꯨꯒ ꯁꯥꯡꯕꯅ ꯂꯝ ꯑꯃꯒꯤ ꯆꯥꯡ ꯁꯥꯡꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯨꯝꯕꯨꯝ ꯇꯥꯕ ꯃꯆꯤꯟ ꯇꯨꯝꯕ ꯊꯝꯕꯥꯜꯒꯤ ꯃꯈꯣꯛ ꯃꯥꯟꯕ ꯑꯗꯨꯒꯤ ꯃꯈꯣꯛ ꯑꯗꯨꯒꯤ ꯃꯇꯣꯟ ꯍꯥꯏꯕꯗꯤ ꯃꯈꯣꯛ ꯈꯣꯡꯅꯤꯡ ꯑꯗꯨꯗꯅ ꯃꯆꯤꯟ ꯇꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯄꯥꯜꯂꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯇꯥꯗꯤ ꯃꯥꯜꯂꯒꯁꯨ ꯇꯥꯃꯛꯇꯤ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯗꯨꯕꯨ ꯄꯤꯚꯥꯔꯦꯜꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯈꯣꯂꯥꯏ ꯑꯁꯤꯅꯅꯤ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯎꯐꯨꯜ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯄꯤꯚꯥꯔꯦꯜꯅ ꯅꯨꯡꯁꯤꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯤ ꯅꯨꯡꯁꯤꯁꯅꯥꯁꯨ ꯅꯪꯅ ꯂꯣꯏꯕ ꯉꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯥꯡꯇꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯄꯤꯚꯥꯔꯦꯜꯁꯨ ꯆꯥꯛ ꯑꯗꯣ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯈ꯭ꯔꯦ ꯄꯤꯚꯥꯔꯦꯜꯗꯤ ꯄꯣꯊꯥꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯈꯨꯖꯥꯟꯗꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯈꯤꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯩꯈꯨꯖꯥꯟꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯇꯧꯔꯝꯕꯗꯣ ꯃꯇꯝ ꯈꯔꯗꯤ ꯂꯦꯞꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯊꯧ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯊꯝꯗꯣꯛꯂꯝꯂꯕꯅꯤꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯦꯟ ꯊꯨꯝ ꯇꯥꯟꯁꯤꯟꯕꯒꯤ ꯃꯇꯝ ꯄꯤꯗꯕ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯦꯞꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯈꯨꯖꯥꯟ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯤ ꯑꯃ ꯆꯪꯂꯛꯂꯤ ꯍꯥꯏꯔꯤꯕ ꯃꯃꯤ ꯑꯁꯤꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯩꯈꯨꯖꯥꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯈꯨꯖꯥꯟꯗꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯅꯤ
ꯃꯁꯤꯗꯒꯤꯗꯤ ꯆꯪꯂꯛꯂꯤꯕ ꯃꯃꯤ ꯑꯗꯨꯅ ꯂꯩꯈꯨꯖꯥꯟꯒꯤ ꯀꯥ ꯑꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯆꯧꯕ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯄꯨ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯎꯄꯨ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯕ ꯃꯇꯨꯡꯗ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯑꯗꯣ ꯇꯞꯅ ꯃꯃꯤ ꯑꯃ ꯂꯥꯛꯂꯤꯕꯗꯨꯅ ꯂꯧꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯃꯤ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯕꯗꯤ ꯂꯩꯈꯨꯖꯥꯟꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯕꯤꯕꯥꯔꯦꯜꯒꯤ ꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯕꯤꯕꯥꯔꯦꯜꯒꯤ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯕꯤꯕꯥꯔꯦꯜꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯊꯣꯡ ꯑꯗꯨꯗ ꯃꯃꯤ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯁꯅꯥ ꯑꯗꯣ ꯄꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯕꯥꯔꯦꯜꯅ "ꯇꯣ ꯁꯤ ꯃꯉꯥꯏꯗꯅ, ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯇꯥꯟꯁꯤꯜꯂꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯀꯌꯥ ꯌꯥꯝꯅ ꯀꯨꯏꯅ ꯂꯟ ꯇꯥꯟꯁꯤꯟꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯕꯥꯔꯦꯜ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯂꯩꯈꯨꯖꯥꯟꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯤꯡꯈꯤꯕꯅ ꯃꯍꯥꯛꯁꯨ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯥꯗꯣꯔꯛꯂꯤꯕ ꯃꯃꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯃꯤ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯕꯤꯕꯥꯔꯦꯜ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟ ꯊꯣꯔꯛꯂꯤ꯫ ꯅꯣꯡꯉꯥꯟ ꯊꯣꯔꯛꯄ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯝꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯇꯁꯦꯡꯕꯒꯤꯁꯨ ꯉꯔꯥꯡ ꯕꯤꯕꯥꯔꯦꯜꯅ ꯂꯥꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯊꯥꯕꯒꯤ ꯃꯍꯨꯠ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯤꯕ ꯃꯃꯤ ꯑꯗꯨꯕꯨ ꯊꯥꯈ꯭ꯔꯤꯕꯁꯤ ꯂꯩꯈꯨꯖꯥꯟꯒꯤ ꯌꯨꯝꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯁꯥꯕꯣꯟ ꯑꯃꯗꯤ ꯁꯥꯍꯨꯝ ꯑꯃꯠꯇ ꯐꯪꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯈꯨꯖꯥꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯂꯥꯛꯂꯝꯕꯒꯤ ꯁꯥꯍꯨꯝ ꯑꯃꯠꯇ ꯐꯪꯗꯕꯅꯤꯅ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯕꯁꯨ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯍꯨꯔꯥꯟ ꯆꯦꯟꯊꯤ ꯂꯥꯛꯂꯝꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯛꯈꯥ ꯂꯨꯈꯥ ꯐꯥꯛꯇꯨꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯨꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯃꯁꯤ ꯂꯦꯡꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯈꯨꯖꯥꯟ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯎꯄꯨ ꯑꯗꯨꯒꯤ ꯐꯤꯕꯝ ꯀꯥꯏꯕꯗꯒꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯎꯄꯨ ꯑꯗꯣ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯁꯅꯥ ꯌꯥꯎꯕ ꯆꯐꯨ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯃꯁꯤ ꯂꯦꯡꯉꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯝꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯗꯦ꯫ ꯆꯐꯨ ꯑꯗꯨꯒꯤ ꯃꯃꯥꯏ ꯄꯨꯝꯃꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯐꯤ ꯃꯔꯣꯟ ꯃꯔꯣꯟ ꯌꯦꯠꯁꯤꯟꯗꯨꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯅ ꯄꯌꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯠꯁꯤꯜꯂꯤꯕ ꯄꯌꯥ ꯑꯃꯗꯤ ꯐꯤꯔꯣꯟ ꯀꯔꯤꯃꯠꯇ ꯃꯄꯣꯛ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯈꯨꯖꯥꯟ ꯎꯄꯨ ꯑꯁꯤ ꯃꯍꯥꯛꯅ ꯀꯥꯎꯕꯗꯒꯤ ꯍꯥꯡꯗꯣꯛꯂꯝꯂꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝ ꯆꯤꯡꯅꯔꯛꯄꯗꯒꯤ ꯆꯐꯨ ꯑꯗꯣ ꯃꯍꯥꯛꯅ ꯊꯥꯡꯊꯔꯤ꯫ ꯑꯗꯨꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯜ ꯇꯥꯡꯂꯕ ꯁꯅꯥ ꯃꯌꯥꯝ ꯑꯃꯅ ꯁꯥꯈꯤꯕ ꯃꯍꯥꯛꯀꯤ ꯀꯥꯡꯒꯔꯥꯏꯕꯤ ꯁꯛꯇꯝ ꯑꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯑꯗꯨꯛ ꯋꯥꯅ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯇꯥꯟꯁꯤꯟꯖꯔꯛꯂꯤꯕ ꯌꯥꯝꯂꯕ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯃꯥꯡꯈ꯭ꯔꯕ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯅꯥꯅꯃꯛꯇꯤ ꯃꯁꯤꯕꯨ ꯍꯨꯔꯥꯜꯂꯤꯕ ꯖꯥꯠꯅꯣ? ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯁꯒꯨꯟ ꯇꯧꯈꯤꯕꯒꯤ ꯀꯣꯝꯁꯨ ꯂꯩꯇꯦ꯫ ꯎꯄꯨ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯐꯤꯕꯝ ꯈꯛꯇꯅꯤ ꯂꯩꯔꯝꯂꯤꯕ ꯑꯗꯨꯒ ꯆꯐꯨ ꯑꯁꯤꯒꯤ ꯐꯤꯕꯝ ꯀꯔꯤꯃꯠꯇ ꯀꯥꯏꯔꯝꯗꯦ꯫ ꯍꯨꯔꯥꯟꯕꯅ ꯍꯨꯕ ꯑꯣꯏꯔꯕꯗꯤ ꯆꯐꯨ ꯑꯁꯤꯁꯨ ꯌꯥꯎꯅ ꯍꯨꯈꯤꯕꯃ ꯅꯠꯇ꯭ꯔꯒꯅ ꯆꯐꯨ ꯑꯁꯤꯗ ꯌꯦꯠꯁꯤꯜꯂꯤꯕ ꯐꯤꯁꯤꯡ ꯑꯁꯤ ꯁꯦꯒꯥꯏꯔꯒ ꯀꯥꯕꯛ ꯀꯥꯕꯛ ꯈꯨꯝꯖꯤꯜꯂꯝꯕ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯅꯃꯛ ꯍꯥꯡꯗꯣꯛꯂꯝꯕꯒꯤ ꯃꯃꯤꯁꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯈꯨꯖꯥꯟ ꯕꯤꯕꯥꯔꯦꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯅꯨꯡꯁꯤꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯂꯩꯈꯨꯖꯥꯟ ꯑꯌꯨꯛꯀꯤ ꯃꯁꯥ ꯃꯎ ꯑꯃꯠꯇ ꯐꯥꯎꯕ ꯁꯦꯡꯗꯣꯛꯇꯕ ꯃꯈꯩ ꯅꯨꯡꯁꯤꯁꯅꯥꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯁꯅꯥꯗꯤ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯒꯤ ꯃꯁꯥ ꯑꯗꯣ ꯑꯝꯕꯣꯜ ꯏꯆꯟ ꯆꯜꯂꯗꯅ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯋꯥꯏ ꯁꯤꯠꯀꯦ ꯍꯥꯏꯗꯨꯅ ꯀꯣꯔꯧꯍꯟꯕꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯨꯝꯆꯤꯠ ꯂꯧꯊꯣꯛꯂꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟ ꯅꯨꯡꯁꯤꯁꯅꯥꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯁꯅꯥꯗꯤ
ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟ ꯂꯩ ꯈꯪꯗꯕꯅꯤꯅ ꯁꯨꯝꯆꯤꯠ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤ ꯃꯗꯨꯝꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯩꯈꯨꯖꯥꯟꯅ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯃꯤ ꯂꯥꯛꯂꯒ ꯑꯗꯨꯃ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯅꯠꯇꯦꯅꯦ ꯅꯪꯅ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯥꯜꯂꯒ ꯂꯣꯏꯔꯦ ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯁꯨꯝꯆꯤꯠ ꯄꯨꯊꯣꯔꯛꯄ ꯑꯁꯤꯗꯤ ꯐꯖꯗꯦꯗꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯩꯕꯨ ꯁꯥꯎꯍꯟꯕ ꯍꯥꯏꯕꯁꯤ ꯅꯍꯥꯛꯀꯤ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯁꯅꯥꯅ ꯀꯗꯥꯏꯗꯒꯤ ꯑꯣꯖꯥ ꯑꯩꯗꯤ ꯑꯣꯖꯥ ꯂꯥꯛꯄ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯥꯍꯧꯗꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯁꯨ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯒꯦ ꯋꯥꯏꯔꯝ ꯇꯥꯁꯟꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝꯆꯤꯠ ꯂꯧꯊꯣꯛꯄ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯗꯤ ꯂꯩꯍꯧꯗꯕꯗꯥꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯈꯨꯖꯥꯟꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯁꯅꯥꯅ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯜꯂꯤ ꯑꯗꯨꯒ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗꯁꯨ ꯅꯣꯡꯇ ꯂꯥꯛꯄ ꯎꯗꯦ ꯂꯩꯀꯥꯏ ꯑꯁꯤꯅ ꯋꯥꯅꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯀꯔꯤꯃꯠꯇ ꯅꯍꯥꯛꯇꯤ ꯌꯥꯎꯗꯦ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯀꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗꯁꯨ ꯅꯍꯥꯛ ꯂꯥꯛꯇꯦ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯄꯨ ꯏꯊꯥ ꯊꯥꯖꯗꯕꯔꯥ ꯀꯔꯤꯒꯨꯝꯕ ꯊꯥꯖꯗꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯅꯪꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯁꯅꯥꯅ ꯄꯥꯝꯖꯗꯦ ꯑꯋꯥꯕ ꯅꯪꯕꯒ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯁ꯭ꯋꯥꯏꯗꯅꯦ ꯇꯤꯃꯨ ꯂꯩꯃꯒ ꯄꯨꯁꯟꯕꯤꯔꯛꯂꯅꯨ ꯑꯣꯖꯥ ꯆꯠꯄꯤꯔꯗ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯈꯨꯖꯥꯟꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯤꯕ ꯅꯨꯄꯤꯅꯣꯅꯤ ꯃꯥꯕꯨ ꯍꯜꯂꯤꯕ ꯃꯤꯁꯛ ꯑꯃꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯌꯥꯝꯅ ꯀꯣꯛ ꯅꯣꯜꯂꯤꯕ ꯑꯃꯥꯏꯕ ꯑꯃ ꯑꯩꯕꯨ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯀꯌꯥꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯂꯤꯕ ꯐꯔꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯋꯤ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯛ ꯇꯊꯤ ꯇꯥꯟꯕꯗꯨꯗꯤ ꯍꯦꯛ ꯐꯖꯗꯦꯗꯅ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯁꯅꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇꯕꯨ ꯍꯥꯏꯖꯒꯦꯅꯦ ꯀꯔꯤꯔꯣꯅꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯠꯇ꯭ꯔꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯏꯁꯤꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯂꯪꯊꯍꯟꯈꯤꯕꯗꯨꯕꯣ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯐꯤꯗꯥ ꯊꯥꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯃꯌꯥꯝꯅ ꯆꯩꯔꯥꯛ ꯄꯤꯖꯈꯤꯕꯅꯤ ꯅꯠꯇꯦꯅꯦ ꯃꯗꯨꯕꯨ ꯑꯩꯅ ꯏꯟꯁꯤꯜꯂꯤꯕ꯭ꯔꯣ ꯑꯁ ꯈꯪꯖꯔꯦꯗ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯗꯅꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯗꯒꯤ ꯃꯌꯥꯝꯁꯨ ꯊꯥꯖꯔꯦꯗꯅ ꯑꯗꯨꯕꯨꯅꯦ ꯏꯁꯣꯔ ꯂꯣꯏꯔꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯣꯖꯥꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡꯗꯣ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ ꯀꯔꯤ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯥꯡꯍꯟꯅꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯀꯀꯥꯏꯗꯅ ꯃꯗꯨ ꯅꯪ ꯑꯩꯉꯣꯟꯗ ꯃꯗꯨ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯕ꯭ꯔꯣ ꯌꯥꯝꯅ ꯆꯣꯡꯄꯥꯠ ꯅꯥꯏꯗꯕ ꯑꯩ ꯆꯠꯂꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯈꯪꯒꯅꯤꯅ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯅ ꯂꯩꯈꯨꯖꯥꯟ ꯅꯨꯡꯁꯤꯁꯅꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯁꯅꯥꯅ ꯍꯣ ꯑꯣꯖꯥ ꯃꯥꯏꯕ ꯈꯕꯨꯛꯇꯒ ꯍꯟꯕꯤꯔꯛꯈꯣ ꯆꯥ ꯄꯤꯊꯍꯧꯗ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯀꯔꯦꯝꯅꯗꯨꯅ ꯂꯥꯎꯍꯧꯔꯤ ꯂꯩꯈꯨꯖꯥꯟ ꯍꯥꯏꯐꯦꯠ ꯇꯨꯡꯍꯟꯅ ꯌꯦꯡꯂꯝꯃꯤ ꯅꯨꯡꯁꯤꯁꯅꯥꯅ ꯇꯧꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯝꯆꯤꯠꯇꯣ ꯐꯠ ꯃꯥꯡꯒꯣꯜꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯟꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯁꯠ ꯆꯪꯈꯤ ꯂꯩꯈꯨꯖꯥꯟ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯥꯒꯨꯝꯕꯅꯁꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯍꯤꯗꯣꯏ ꯍꯦꯔꯥꯎ ꯀꯥꯕ ꯑꯊꯣꯏ ꯅꯥꯄꯜ ꯀꯥꯔꯕꯗꯤ ꯈꯪꯒꯅꯤꯗꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯍꯜꯂꯛꯂꯤ ꯂꯩꯈꯨꯖꯥꯟꯅ ꯄꯤꯕꯥꯔꯦꯜꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅ ꯎꯔꯗꯨꯅ ꯂꯩꯈꯨꯖꯥꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯀꯗꯥꯏ ꯆꯠꯕꯤꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯤꯕꯅꯤ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯄꯤꯕꯥꯔꯦꯜꯗ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯐꯍꯟꯈ꯭ꯔꯕꯗ ꯍꯧꯖꯤꯛ ꯀꯔꯤ ꯃꯈꯥꯛ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯨꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯁꯤꯁꯅꯥ ꯑꯁꯤꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯖꯥꯠꯂꯥ ꯃꯍꯥꯛꯁꯨ ꯂꯥꯏ ꯁꯥꯟꯅꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯍꯜ ꯈꯔꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯗꯤ ꯀꯝꯗꯧꯔꯦ ꯃꯍꯥꯛꯁꯨ ꯂꯥꯏ ꯁꯥꯟꯅꯔꯝꯂꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯂꯩꯈꯨꯖꯥꯟꯅ ꯇꯥꯟꯖꯥ ꯑꯃꯅꯤ ꯈꯜꯂꯗꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯤꯕꯗꯣ ꯅꯨꯡꯁꯤꯁꯅꯥ ꯍꯥꯏꯔꯤꯕ ꯄꯤꯕꯥꯔꯦꯜꯒꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕꯗꯣ ꯃꯥꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯍꯩꯔꯝꯂꯤꯕ ꯃꯍꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯁꯨ ꯍꯩꯔꯤꯕꯅꯤ ꯑꯗꯨꯅꯅꯤ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤꯅꯤ ꯃꯌꯥꯝꯒꯤ ꯃꯤꯇꯤꯡ ꯇꯧꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯃꯇꯝꯗ
ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯆꯩꯔꯥꯛ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯃꯅ ꯉꯥꯏꯈꯣꯗꯥ, ꯆꯤꯡꯅꯕ ꯃꯤ ꯃꯈꯩ ꯆꯩꯔꯥꯛ ꯄꯤꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯤꯡꯅꯗꯕ ꯃꯤꯕꯨ ꯏꯂꯩ ꯂꯩꯁꯤꯜꯂꯛꯂꯔꯣꯏ꯫ ꯄꯤꯕꯥꯔꯦꯜꯒ ꯂꯩꯃꯤꯟꯅꯔꯝꯃꯦ ꯍꯥꯏꯗꯅ ꯅꯨꯡꯁꯤ ꯁꯅꯥꯁꯨ ꯂꯥꯏ ꯁꯥꯟꯅꯩ ꯍꯩꯖꯤꯜꯂꯛꯂꯦ꯫ ꯅꯨꯡꯁꯤ ꯁꯅꯥꯁꯨ ꯇꯨꯔꯦꯟꯗ ꯂꯪꯊꯗꯨꯅ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯑꯗꯨꯒꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯂꯅꯤ? ꯅꯨꯡꯁꯤ ꯁꯅꯥꯒꯤ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯏ ꯁꯥꯟꯅꯔꯝꯂꯦ ꯍꯥꯏꯗꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯐꯥꯔꯒ ꯏꯁꯤꯡꯗ ꯂꯪꯊꯒꯗꯧꯔꯤꯕ꯭ꯔꯣ? ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯑꯩꯒꯥꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯔꯣꯜ ꯅꯨꯡꯗ ꯄꯨꯔꯨꯛ ꯁꯧꯔꯒ ꯂꯨꯞꯀꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯂꯩꯈꯨꯖꯥꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯂꯩꯈꯨꯖꯥꯟ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯃꯌꯥꯝ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ, ꯄꯤꯕꯥꯔꯦꯜꯅ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯇꯅ ꯎꯍꯧꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯁꯣꯛꯂꯒ ꯅꯥꯔꯒ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯈꯨꯖꯥꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄꯪꯊꯥ ꯊꯥꯖꯈꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯍꯜ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯤꯡꯅꯕ ꯉꯥꯛꯇ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯂꯩꯈꯨꯖꯥꯟꯁꯤ ꯌꯥꯝꯅꯕꯨ ꯆꯤꯡꯅꯈꯠꯂꯛꯏꯌꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯍꯩ, ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯂꯕꯅꯤꯕꯣ꯫ ꯎꯔꯦꯗꯅ ꯂꯩꯈꯨꯖꯥꯟꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯌꯨꯝꯗ ꯅꯨꯡꯁꯤ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯁꯤ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯂꯩꯈꯨꯖꯥꯟꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯆꯠꯁꯤꯟꯗꯨꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯕ, ꯃꯌꯥꯝꯅ ꯇꯥꯕꯗ ꯈꯥꯡꯕꯗ ꯉꯝꯂꯔꯣꯏꯗꯕ ꯆꯩꯔꯥꯛ ꯀꯌꯥ ꯄꯤꯕꯗ ꯅꯠꯇꯅ ꯕꯗꯅꯥꯝ ꯀꯌꯥ ꯑꯃ ꯄꯤꯁꯟꯗꯅ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯥꯟꯅ ꯎꯍꯟꯗꯨꯅ ꯏꯁꯤꯡꯗ ꯂꯪꯊꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯅꯨꯡꯁꯤ ꯁꯅꯥꯕꯨ ꯃꯍꯥꯛꯅ ꯄꯥꯝꯕꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤꯅꯦ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯈꯔꯗꯤ ꯆꯦꯛꯁꯤꯟꯁꯤ꯫ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯄ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯊꯣꯛꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯤꯗꯅ꯫ ꯃꯁꯤꯗ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯥꯏꯕ ꯈꯔ ꯊꯤꯕꯗꯤ ꯐꯩꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯐꯅ ꯌꯥꯝꯂꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ, ꯑꯗꯨꯕꯨ ꯂꯩꯈꯨꯖꯥꯟꯒ ꯄꯥꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯍꯦꯛꯇꯃꯛ ꯆꯦꯟꯅꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯍꯜ ꯈꯔꯗꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ, ꯅꯍꯥ ꯈꯔꯗꯤ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯂꯩꯈꯨꯖꯥꯟ ꯅꯨꯡꯁꯤ ꯁꯅꯥꯅ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯅꯨꯡꯁꯤ ꯁꯅꯥꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫